Arthritis naba misingna omega-3 amadi antioxidant yauba oily fish asangba mana-masing nuts amadi berry makhalsing chagadabani aduga trans fat thum amadi chini gi chang ka hena charoidabani haina akhang-ahisingna phongdorakli. Akhang-ahisingna phongdorakpagi matung inna hakchangga chanaba arumba leihanbana joint sing narakadabadagi ngakthoi omega-3 yauba chinjak singi manungda fatty fish, sardines, mackerel natraga raw nga chayol amagi manungda anirak natraga ahumlak chabana hakchangda inflammation thokpa adu hantahali. Mana-masing khaktamak chaba misingi oinadi numit khudingi takhairaba flaxseed natraga chia seed chagadabani. Berry, kafoi natraga citrus fruit ta vitamin C amadi antioxidant yaubana masi chabana cartilage ki mapangal phana leihali. Mana-masing gi manungda spinach, kale amadi broccoli da joint ki anaba phahanba ngamba compound sing yawi. Masida sunatana numit khudingi thong thakliba chinjak singda sing yaingang amadi chanam hapana hakchangda anti-inflammatory amagum mathau tawi. Maram aduna arthritis naba misingna fast food pack tauraba chinjak sing amadi maidana sem saba chinjak chabana joint pom khatpa amadi inflammation thokpagi chang hengat hali. Red meat, shellfish saba amadi yu thaklagana uric acid ki chang wangkhat hali. Masida sunatana sungdoklaba hai mahi soft drink amadi thum yauba achapot chabana inflammation thokpagi chang hengat hali haina akhang-ahisingna makhatari.